Mirelgi mingsel na mayam buikok no na taram noksari. Mayang mafam da kudol tamjana bagi damak YouTuber Rahulgi tarahum do show saru ado puduna laksari. Hogsik mayam pun na amuk tamin rasi. Mani thoina sat khabasu Rahul lado wakhal inung nungai jadi. Photo adu da dumak hanjin yenga galeri. Wakhal da shwashum na khali. Masi ushana maki karigumba. Mamangi matam da aina tianga kibalaya da kumlaba. Hanggang marak asida layra basala. As kanadeda. Ay wakala sida pangkanda kali. Tengzin kinabani. Tumna batawagi. Hayeng nungala badi tabaki tabak ngagdani. Asum tong na Rahulado. Tumta kirami. Mama adusu imungi taba inkang kaya ado. Loy silam laga. Komlin tokun tankri. Makhoy nek tumta kibaga. Rahul gi mamang amakak mang bahorak lami. Mamang masida mahak ado. Lawpuk lamahang amada. Matanata lay hayana. Tausay. Ako'y badasu. Isiksi. Iyahang-hangi. Upalo-upa lamata lay ba uri. Kaya ay nilay ba sibaw. Basyom maning asyom da. Hanggang pambigaya haway sina. Karigi oirabano. Asal ka buyengbi. Ontong na pasakreda. Upalo-upa lamata hawirabasu. Labuk lamhang oy na uri badugi. Maning waya domda. Hanggang mapal pasana saraba. Hanggang ngakta hobo mafamang malayiribado. Uri. Mafamadu tam na para-parap sang i. Adubo, miyoy ka na asulay badi uri. Asuk pajaraba hanggang singa-sibo. Mahusana matanda hobo di oiram loy. Miyoy amadi soy dun layrini. Midubo katay da layribasano. Oh, mi laybro. Hanggang masibo tabo mapuga laybro. Layrabadi amuk tatokpirao. Wa mata hangsari. Rahul na ko'y kaw-kawi. May kay on-on na na. Mamay tangdadi. Hanggang thari badugi mayay sabtagi. Yam na ahal oiraba ni pamakak puglaw na hawalai. Adaga. Ibang nang buay kaubrani. Ay mafamasigis senaba. Ay nataba ni hanggamasi. Kari hainingi. Rahul na. Ipo. Ay si mafamasidagi yumdahan gadabado. Lambi lang mahang na rin. Kunja kulta abal lambi yado. Amuk tatakpiyo ipo. Ay karom da set kadabano haibado kangri. Ahal lado no petaw na mita amataw rin. Rahul di maduga kangsaba nati. Ahal lado na. Ibang nang nalayri ba siri. Kunja kul haibado gadi. Ontong na lap na kri. Asigi lang masiri. Asi kul kawini. Nang buyum dahan mangang kigadrani. Yam na lap na kri. Rahul lado masado singlawi. Karino na hayo sibo. Asi kul haiba. Lagi tin marigalay na po irabasalo. Ima po kaya muktabutari. Ay po. Asiyang magi haibiyuda. Naswa ingon na pagitaw bigan. Ahal lado Rahul gi mawang mataw di yung naga. Kang na nulai. Rahul lado siya hainadarat na. Hanggang thari bidari. Tap na thokri. Mata magi ahal nita. Ngawbra paibra kang dini. Mafamasida miyoy ka na asulay ba uri. Ay ba yung dasala sirani. Mafamasida miyoy ka na asulay ba uri. Ay di karam ni yung dahan gani. Asum na may kaya doon na yung nagpada. Masay mahag na ukiba ahal lado. Hanggang marak talep kiba do. Hausik amuk layram dari. Hanggang marak asida pagtaraga amuk lay krab mari. Makuk sak pa ahal nida. Kanadi. Mang pang balambiya som da do makisat lagi. Rahul lado mafum madudagi. Panakan na hotnay. Sa nabahay na. Ado wulan tok to na sepangamdi. Makung ado'y papazali. Panas sa labas yung mga isan sa hanili. Masado humang anapikangi. Kana hot na jarabaso. Taibang ga sanganay. Mahang na mangliba mangasi. Mangni haibado masana kangjaba nati. Uharida. Podong potharagida. Yung magkona sa lagi. Mafumado di hiptarak lami. Hek hiptak hibagam. Nomado at yatakto. Ikang kangawdana. Amo balay siya kaya na may kaipum na magto. Kupsin kri. Akhak arawag tawra i. Madubu urabada Rahul lado. Inga nga i. Amo puglaw na hawala i. Ako ay bada sumiyang nakpada. Hanggang hawri ba domda. Saro na saba. Laungag ni ama. Yung lagalay dito. Ura i. Kaya na da. Masibo nga say makailay ba upiti. Hawagsik among layram di ba sibo. Sinong siya mo sila patari. Asway sida sang siya madasadini. Ay ba pong siya patari. Hanggang marak asida pagtaraga layri. Madu naghara sapagada bumari. Hanggang marak adu da para parap sang i. Hek sangak paga. Karigumba man makong ado. Lauksin do na. Uprang uplaga tu shali.
tuition khibagani mahagadu taibong wakal khanglagla ami karino mangla nu sikidabo kagia ko ibdu to ko yingi kari su ahong belaiti mangni haibadu masan ningsing jaraklami unthok mangni da hausu pong kya taragini pung tara mathoi ta bada ngai tum thaki bade koidi mang mani hekta ma khali da ima da bu tum khraba sala ima mama la ta du kawi mama ri sisi na khok khong na khok tu na tam tum khraba mari ni na khok pagi ma khol tarak li si ai na hausi o khiba da bo khong asi kon silaga leiram ni ngasi na ni dana sat pasien bada mangam sanri bada hangam ngak ta uri bada kari bata li bada ai khoin hayeng hangam thabam da sasi hai bada tawri ba sami tum lagi makha ta na muk rahul lado mon khang narga tum thakirami ahingi matam madu swadomo usilai aduga maromdana makhoina koiba lakhiba hangam palna phajina hauraba mafum madudani hangam singadu bu thariba laupu ado mafum asida dumang ahing yarik libani khangpok sangma sa ma saraga numidang di thingni sanung swama ta sanga kadaba mandri tumnaba tawrai hangam singasi phanadi phajaresi masi maru lauraga thau sunglabadi phaniyamdi thoklagani kayambu kuirunigi labung lamang sida thabani akoi bidasu sambal inthi nungaina khabu sungam dedo san mayam asina ngarang sumangai nongfel talak adu ngai haktan yumna setlubda khongul kaya su taraga lemni bido migira sangira haibu khangdrabani asuna sonura leingaida maki piktruk piklaba inem nemlaba khangpok singa dogia koibada miyoi kiana wari sanabagum murum sonba khonjel kaya taraklami kana anuni wari shanari brutawri basibo huran mega wira basala wakholi phaye aisho hangam thaba masira makhoina bukari huran bela kadribana kana khangani gi athau haiselaga mu aigi hangam se kalaktana mai thaduk lambrasho amukta di yengoki tumnaga tumningmani ko ai di pilabani mathang sei de gi hangam gamda thar hangaga dumak leisarasani khangpok sangadu de pak tharaga tapna thoglai tumba hi pasan ba khaktani mahangna sari ba khangpok sangadu su thong adu su ubak ama khakna ngai tapna thoglai akoi bilda torchlight adu kapaga koyengi kana su leibadi odi mira laira huskidabo iskai de lainu da mafum sidabo usikla ada tongi basina aina saruna sabalonga miyama thamli basibo koak ni ne ahing sidabo kai de koak no tongi basibo hai ne longak mi yadu ta tongli ba koak ado mafum adu ta tari ba laitu mama khullaga lang duna tari ado phana kana thomlo su koak ki masade di pan mangamti masi lengra mamit adu isan koak adu su longak mi yadu gi koktol adu da tongduna lai tawra dabani laijara sinuda kanana khangni mai hak lairaga paija kisani maag lairaga kaidodun labuk lamangin tawsaribni mama yadu hut launa laiselai khangpok sangma sa adu da sangi haina torok pasira kari gumba yamna thuna mami sami oi maagi tumpham khakta sellaba khangpok sangmanung adu da lisilaga sangkhibagum mamit adu da haifit uhawi torchlight ki mangal du da hauji ki du karino haudong ba sangap sala hai ne si kana gi haudong no torchlight adu kap selagi adu bu khangpok sangmanung adu da kana su leibdi udi haudong di lai dana tumit phau pai bu udi tumning na masin marang uba hawrak lesi tumage kanadi sangmanung adu sangri ubak na thonga du ngaksan tumba hau khirami mahang ni hek tum khibaga mahaki longak ni saduna thamliba sarugi mitam ado mathak adu da tongliba kwak ado asiba amagum laimai thakta bom launa takri sapting tinglaga aduga longak mi dugi marumdagi miyoibagi saban manba mami sami ama tamna thoglai makhyan adu sanglaga maya adun itumtum khang no i nipa adu da dumak tum thakrabani ko kamonga taina khibaga kari mata takhiri ngasai ma ki sangmanu adu da sangkhibadudi mahak madu bidamak thoine khanjin manati adubo
sang manung asida mami sami oi karigumba amadi mahangna ningaidana tumthakibado ngairaga leiribani hek tumthakibaga mahagi khangpok sangado mungak iba ubak ado mathannata bom launa lai mai thakta tukhri tukhibagani hangam marak adutagi stro lawa miyoibagi khongthang thangbugum lawa ama sang manung aduda irenjina tummina sanghiram hek sanghibaga ningaidana tumla manupa ado o khongna lawa hori masadu di lengma ngamdi masiladu khaktana lawa ngamjai makhori saramaduda kariyum posak amana metpago makhul aniyaduna muklaga lauthoknaba hotnai mahangna phana kana lawrabasiu labuk maya sida kanana butarugani mai asangba amata manata thanbasu nati nipa ado ahinga simaktada mahagi aroiba haibdo oikri mahangni hek sikhibaga hauriba hangam phajaraba singado karigumba saudaba amana goro loinamak nai khairi san iroina naibagumna laimaida tuna loinamak laikri matamdi domak hausengki mathangi numit ke noan madani ayu ngantana sak sari ngasisu rahulna mamada koiba setkadabani haidna khairam mama latana di kaya yasati adu masanu pasi masaga ngamludabani nahan makai wakhal phakselobani koiba kharasu sasasanu haidna khalli hoidai adu ibungo thengna mamna di hanjilakanu ko nakhoi ngarang itu yamna thengi ngasi dine ngaihak leiraga domak lau selo ima suni ingol de hensang na pise khare yang silamge mani thoi sulakli mani thoi ama khoyani edo rahul gi bike adu thauduna ngarang gi hangam thapu madomda la ami gari thauna rahul na itaw ai khoina ngarang nam ki video da kharati minute adu khara sangansi adu ngasi hangam marak ta su video namlaksi ani edo pon selagi hekta mak thagalasi video ga thagata ba koi re dai taw mani thoina hoida bai video gi bu ai khoina phajina namlaga loi kain hapta amagi manungda amam thagalabsu phajana thagalaga loi tu ada lai kaino mafum asidi mi khara tinbugum tawya gari thoklaba sano makhoyani edu gari edu thausilai mafum adu de khami aduga sangwaka matam asida hangam adu senari ba ahin yarek libani pa do mare edu sang tingthoklaga mamit adu ngorong khallaga asiba ksang oina leiramdi nungthilgi matam asida mayamna thengnarakpani hangam marak aduda asiba ksang lu thami mayamna ikoi ne leiri kanana bu khalam lebano mina hatpadi mali haidna soli kapna launa bagi makholna lawu adu pungnin nili rahulna itaw koin toy sibo ngarang ai mang nungairam de haibli misi mina yawro mali ai khoi sang dabana phagada ba mali da yum halasi taw mani thoina ai ngai khuda bai hangam singa sisu loin mang nairama mali ato aswasi khara phajai mi su khara tindi aswasi da video do nam lorasi makhoina ka su khangloi haibani bai langai laklaga video nam da do ngai ti haibani law asum na sela silao lamadu fana sawi hangam thari bedo miyoi kyana tilliba misimina yawri mo mafum adu tagi kharna thairakli yarabre yengu bai swasi de hektamak namasi makhoina su khangdaba ubudaba nati misimina yawba haibasiri miyoi amana hatna tana kanana hatkadaba hangam singa sinai yebasi mi kalak yeng tiba yawrangmani moigi si ahi nyari koda siba mali mayamna haina hori basi as tanbuta leida koina leirosi mani thoina singai khuda bai kashu tawro habni nangbo che leirosi kari no video sinam bahoragi ashum na makhoya ni edo video do hangam marak aduda satna phajaba mafam yengnaga nam yamne sauri bani thari budusu law pari manga muki sang hangam akta thari budu adu bungak libati mapu aduna ahing lek labasu maya mate yawdo khai lek pado maduni mahaki saunu soiri basi makhoya ni do video namba yaba namlaba mat mayum tamna do makhankhri mayum yawrabada ngasi di rahulado masado yamna sokthari ngarang digi ngasi ni hena wari haiduna phamungda padrak ta aduna do makhiptha khirami mama la ta na su ngasi di masa singan na halak labanina kaya thoina ngangdri isanu phamangau thi khreda ko masa si ngoni pop ta kai koi ba set si bo hona bra haibani da ibungo anang hak leiramo ima sune ensang na pi hek liba singasi khara yolu khigi kolang amade hensang na pi than na hablaba singado laikai adom ne yon ba thokri
Rahul mathandani thong adusu kari kari tauraga hipaga lehoribado mahakti wabana adumaktum thakraba satni nungthil pobokki matamasida krok krok na khoktuna tomlingai mahaki mana kong moya asida nipa amagi khonjelda ibungo tabra hagolo aila e hagolo kawre e Rahul ladudi wabaga kariga masil laduda kanano ai tu miselo horen kon lao ai sashi yamna ware haibani salo makhoi laikai gi mi oiraboining mahangna du makhul adu khattuna salo haidan hairi adu mahaki manaksida nipa amagi khonjelda adu maktatna kawre e ibungo hagolo haibani ai la e aingone yengo ashum hanjin kawi Rahul du khaji tagi masaga warubani sauning laklaba satni mamai adu futlauna laithore e mamit adu noidni yengbada kana shulaiti tauri si yengoni salo kanano horin konala ekhoi masulaiti haibani ahal ni kaina mathong sakidri aina su phajina hairabasibo amuk tum sali hek tum thabaga amuk hetama kawri e hagolaga yengbada su kana shulaiti hanakti mahak ado mapal thoklagi mapaldasu kana laiti hausi khakta wakhal tar e kanano ni hoji kaukhiudabo nipagi makhongida aduga kanasu laiti basibo mang oiramba tai kana deda mehakta tum lukhi amuka susangsi lagatum nungthil numi sap inguma tamasida handakti amu karimata tawraktri ngai haki matung mani thoyado hobi Rahul ki manak tamna lai aduga Rahul tabro Rahul ladudi handakti ipum bungka hedomaktum thakraba mali tauri si yenguni mai phone du asidere ngasai video sing ado mukti yengeba video sing ado mani thoina mathang yengna e ngasi gi sidi weather nga phajabani mayang onthongna singkreda masi edit ektamak thobiraki horen ma hago seraga thaga seraseni mani thoina Rahul gi laptop aduda file singado transfer tawraga edit tawba horakpadani makhoi na ngasai hangam rakta namkhiba video amathek aduda makhoi gi tunga domda khara laptakna nipa amaga lawnga niyamaga tungda mangda lepaga lairibado makhoi na video namlibaduda munna mamit khana yenglaga lairibado uri mani thoina screen khara sawba laptop asidi yengla uribani phone de yengbadadi ukhidabani kanano ne adesibo lawnga ni si mamangda lepaga lairisibo Seliba visual sidi ai ngasai okhigum tawida okhribadusu makhoi gi hangam thafamdu okhibani atai kada yanati ngai hak makuk adu hotlada ningsingna ba hotna jai khangning ningsinga i mahang seliba dress sidi ngasai miyam sangdana garang siramli haribni pa du gi visual aduga sakmanai na sidi kibu ki jarida Rahul hawlo Rahul do mani thoina nampu da hawdu e kaino bai nang oirini ne asadi ge ngon laknari bado kaino hairo mani thoina kaino mi ulawni to ada nangi dunga domda khara laptang leplipsi nang uremo masining singbremo Rahul do muni mami da do noi dra sidi itaw masibu ai ukhigum ni tawida mani thoina itaw ngarang si hai khibani pa du dress samane haibani nangi tungde leplipsi yengo mami se sangtu ga yengipsi asumna hairpaduda Rahul gi masadu swai laukri laptop adu laktane rakthoi itaw kaino tawri osibu itaw ai sum ki selai dai taw phase amukta kakthak throi taw ayamna kiri ngasai gi aina tumlibsi tumfam safamga khangmana dini taw nang natabra masai gi ngon delak narak libado mani thoina ai dei noi taw ai ti lakpada ngai ribsi lakpaga video di tawibsi nang suko Rahul adu khangli mahaki masa sida kariguma sayen aba amadi lairi haibsi mahagi wakhalda swashumne khali hangam thafamadu da makhoina selobdagi
ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯒꯜꯗꯣ ꯃꯇꯨꯡ ꯑꯁꯤꯗ ꯏꯅꯔꯛꯂꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ